ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯄꯣꯛꯀ ꯁꯣꯏꯗꯣꯟꯒ ꯉꯧꯕ ꯑꯗꯨꯒ ꯂꯐꯨ ꯊꯔꯣ ꯁꯤꯡꯖꯨ ꯑꯃ ꯑꯗꯨꯒ ꯃꯌꯥꯟ ꯃꯌꯥꯟ ꯏꯔꯣꯟꯕ ꯑꯃ ꯑꯗꯨꯒ ꯍꯪꯒꯥꯝ ꯆꯝꯐꯨꯠ ꯑꯃ ꯑꯗꯨꯒ ꯑꯦꯛꯁꯇ꯭ꯔꯥ ꯒ꯭ꯔꯦꯚꯤ ꯁꯤꯗ ꯀꯣꯠꯅꯕ ꯆꯥꯟꯇ꯭ꯔꯨꯛ ꯂꯩꯖꯔꯦ ꯑꯗꯨꯒ ꯍꯋꯥꯏ ꯃꯇꯣꯟꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯀꯣꯕꯤ ꯐꯨꯟ ꯈꯔ ꯃꯌꯥꯝ ꯆꯥꯗ꯭ꯔꯤꯉꯩꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯌꯥꯏꯐꯕꯤ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯅꯨꯡꯁꯤꯔꯕ ꯃꯍꯩꯔꯣꯏ ꯑꯁꯤꯅ ꯄꯥꯎꯔꯧ ꯑꯃꯈꯛꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯣꯅ ꯇꯥꯛꯄꯤꯔꯦ ꯄꯥꯎꯔꯧ ꯑꯗꯨꯗꯤ ꯂꯤꯟ ꯃꯥꯁꯨ ꯁꯤꯅꯕ ꯆꯩ ꯃꯥꯁꯨ ꯇꯦꯛꯇꯅꯕ ꯍꯥꯏꯕꯅꯤ ꯄꯥꯎꯔꯧ ꯑꯁꯤꯅ ꯄꯤꯅꯤꯡꯉꯤꯕ ꯋꯥꯈꯜꯂꯣꯟꯗꯤ ꯑꯅꯤꯃꯛꯀꯤ ꯐꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯅꯤ ꯄꯥꯎꯔꯧ ꯑꯁꯤ ꯀꯔꯝꯍꯥꯏꯅ ꯁꯟꯗꯣꯛꯅ ꯇꯥꯛꯅꯤ ꯍꯥꯏꯔ ꯀꯥꯟꯗ ꯆꯩꯁꯨ ꯍꯥꯏꯕꯁꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯋꯥꯀꯤꯡ ꯆꯠꯄꯗ ꯃꯇꯦꯡ ꯁꯄꯣꯔꯠ ꯑꯣꯏꯅꯕꯅ ꯄꯨꯕ ꯋꯥ ꯅꯠꯇ꯭ꯔꯒ ꯎꯅ ꯁꯤꯖꯤꯟꯅꯕ ꯆꯩ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯂꯤꯟ ꯍꯥꯏꯁꯤꯅ ꯃꯍꯨ ꯃꯌꯥꯏ ꯀꯟꯕ ꯆꯤꯛꯑꯒꯗꯤ ꯃꯤꯑꯣꯏꯕꯕꯨ ꯄꯨꯟꯁꯤ ꯃꯥꯡꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯖꯤꯕ ꯑꯃꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯆꯩꯁꯨꯁꯤꯅ ꯂꯤꯟꯁꯦ ꯍꯥꯠꯅꯤꯡꯉꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯂꯤꯟꯁꯦ ꯍꯥꯠꯄ ꯃꯇꯝꯗ ꯉꯁꯥꯏ ꯆꯩꯁꯨꯗꯨ ꯇꯦꯛꯈꯤꯕ ꯇꯥꯔꯒꯗꯤ ꯆꯩꯁꯨꯗꯣ ꯑꯃꯨꯛ ꯍꯟꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯔꯣꯏ ꯃꯥꯡꯉꯒ ꯇꯣꯛꯑꯦ ꯑꯗꯨꯅ ꯂꯤꯟꯁꯤꯁꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯄꯗ ꯆꯩꯁꯨꯁꯨ ꯇꯦꯛꯇꯅꯕ ꯂꯤꯟꯁꯤꯁꯨ ꯍꯥꯠꯄ ꯆꯩꯁꯨꯁꯨ ꯇꯦꯛꯇꯕ ꯑꯣꯏꯔꯒꯗꯤ ꯆꯩꯇꯨꯡ ꯀꯣꯏꯅꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯀꯥꯟꯅꯕ ꯑꯣꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯐꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯃ ꯆꯪꯉꯤ ꯃꯥꯏꯀꯩ ꯑꯃꯈꯛꯇꯃꯛ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯒ ꯍꯣꯠꯅꯕ ꯇꯥꯔꯒꯗꯤ ꯃꯥꯏꯀꯩ ꯑꯃꯅꯁꯨ ꯑꯩꯈꯣꯏꯗ ꯌꯥꯅꯤꯡꯗꯕ ꯄꯦꯟꯗꯕ ꯃꯁꯥꯅ ꯂꯩꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯐꯅꯕ ꯑꯃꯠꯇ ꯑꯣꯏꯅ ꯑꯃꯒꯤꯁꯨ ꯌꯥꯅꯕ ꯁꯤꯖꯤꯟꯅꯔꯒ ꯉꯁꯥꯏꯒꯤ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯕ ꯃꯊꯧ ꯇꯥꯏ ꯄꯥꯎꯔꯧ ꯑꯁꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯆꯥ ꯃꯁꯨ ꯑꯣꯏꯕꯁꯤꯡꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯅꯕ ꯄꯨꯛꯅꯤꯡ ꯋꯥꯔꯛꯄ ꯃꯇꯝꯗ ꯄꯥꯎꯔꯧ ꯑꯁꯤ ꯁꯤꯖꯤꯟꯅꯩ ꯄꯥꯎꯔꯧ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯄꯤꯅꯤꯡꯉꯤꯕ ꯄꯥꯎꯇꯥꯛꯇꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯍꯤꯡꯕ ꯇꯥꯔꯒꯗꯤ ꯏꯁꯥ ꯈꯛꯇꯒꯤ ꯅꯠꯇꯅ ꯃꯤꯌꯥꯝꯒꯤꯁꯨ ꯈꯟꯒꯗꯕꯅꯤ ꯍꯥꯏꯕ ꯐꯖꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯈꯪꯍꯜꯂꯤ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯗꯨꯝ ꯃꯇꯨꯡꯗ ꯁꯤꯒꯨꯝꯕ ꯏꯟꯇꯔꯦꯁ ꯂꯩꯕ ꯑꯄꯥꯝꯕ ꯖꯒꯥ ꯌꯥꯎꯕ꯭ꯔꯒꯗꯤ ꯑꯗꯨꯝ ꯀꯃꯦꯟꯗ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯃꯈꯥ ꯇꯥꯅ ꯆꯥꯕꯁꯦ ꯑꯃꯨꯛ ꯍꯧꯖꯔꯛꯑꯒꯦ ꯃꯐꯝ ꯆꯥꯅ ꯑꯝꯇ ꯊꯝꯒꯦ ꯆꯥꯐꯝ ꯊꯛꯐꯝ ꯑꯃ ꯈꯪꯉꯣꯏꯗꯣꯔꯤ ꯐꯨꯟ ꯑꯣꯏꯁꯤꯟꯗꯅ ꯍꯋꯥꯏ ꯃꯇꯣꯟꯁꯤ ꯁꯣꯝꯗ ꯈꯔ ꯊꯝꯃꯒꯦ ꯆꯥꯟꯇ꯭ꯔꯨꯛ ꯁꯣꯝꯗ ꯊꯝꯃꯒꯦ ꯀꯣꯕꯤꯁꯤꯃ ꯁ꯭ꯋꯥꯏꯗ ꯊꯝꯃꯒꯦ ꯃꯌꯥꯝ ꯀꯨꯏꯔꯦ ꯑꯣꯛꯁꯦ ꯆꯥꯗꯕꯀꯣ ꯏꯃꯨꯡꯗ ꯀꯅꯥꯝ ꯆꯥꯕꯤꯗꯕꯅꯤꯅ ꯌꯦꯡꯒꯦ ꯍꯥꯎꯋꯦ ꯍꯥꯎ ꯀꯦꯞꯁꯨꯜꯁꯨ ꯀꯥꯏꯅ ꯊꯥꯕ ꯑꯣꯏꯗꯦ ꯑꯄꯥꯕ ꯄꯥꯇꯛ ꯇꯧꯕ ꯍꯥꯎꯕꯅꯤꯀꯣ ꯌꯥꯔꯦ ꯁꯤꯆꯟꯁꯤꯒ ꯆꯥꯅꯕ ꯑꯩꯒꯤ ꯍꯋꯥꯏ ꯃꯇꯣꯟꯁꯤ ꯂꯐꯨ ꯊꯔꯣ ꯁꯤꯡꯖꯨꯁꯤꯗ ꯑꯝꯇ hảo lắm đó 이제 다 이런 바지 안에 있다 떠오르게 나도한테 빠스가 파우도이야.
매매오자 그 양말 임판 마켓투다 타망아기 마망다 레기바 소이도네 고이래 하시디 닝싱학다는 옥시고 있는 떠오르게나好啊 lấy ly là thăm dân này Say mahido neเอาไว้มาตัวนี้สร้างเธอทราบแล้วหัวแบบนี้นะ
Hanya kono kelas 9 ke ka juga nguruk ngambil laga ng saya laga hanggam thong laga yam sare sari ga bang bangkar laga Padahal itu pum nak cak ngapa mai yang khanya ni ngam sebut Ora belum ada
mahisidik nằm mẹ mày tôi sân được ngoài tiệm xin mà thăm dần ra kìa mung gì đấy ô cả thuồng đã bài chứ it is 1 year sahi magati shoramani wait sana da sade ai thật ne ko mung gì cha san bazu lắm ngoài đi chuông màu phân bò lang bộ xuân người ta rồi nhá
นะครับ샤브제 하게돼 그래 또 당시들 노래 하이타래네 비디오 시부 누가이 비버타 되게 like share subscribe តូប៊ីយោមកថងគេងាយរបស់វីដេអូមកដល់មកકોઈ pun na mina si okay mayam buthak sari bye bye